अहानबदा मरुओइबा पाउ हयेंग पांगथोकदौरिबा लोक सभा की अहानबा तांककीदमक पोलिंग पर्सनल सिंगना मागी मथौ तौगदौबा मफम सिंगदा खोंसानबा हौख्रे। इंडियन बुक ऑफ रेकॉर्ड्स 2019 एडिशन के मनुंग चनबा ngamkraba lamdam asigi sanaroi mainam gate miyamna harau tayamna oktuna पोलिंग थोगत्रे। बीजेपी के मैनिफेस्टोदा सिटीजनशिप अमेंडमेंट बिल पास तौगनी हारिबसी याबा ngamloi matam chupada CAB की मायोक्ता लेपकनी हाइना निंगोल क्लबना फोंदोरकले। खुरमजरी टाइम्स ऑफ मणिपुर के मणिपुरी पाउमियंग ताबिरिबा मयाम पुनमकपु आशाप्रियाना तराम नोकचरी हौजिक पाउ संदोकना पिजरी। तरातरे सुबह लोकसभा मिखल की अहानबा तांका की ओइना हयेंग पांगथोकदौरिबा आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिखलगा मरी लेनना पामदबा थौदोक सिंथोक्तनबा हाइदुना एग्जीक्यूटिव मैजिस्ट्रेट नथोकपा ऑर्डर की मतुंग इना मोरे पुलिस की माइकैदगी इंडो म्यांमार बॉर्डर ngasi amadi hayeng fawba border asida chathok chasin tawbada athingba thamle haina ngasi ayuk more town ge koibada miyam da publicity chatuna khangankhre amadi athingba sibu miyam na ngak na chatpinaba haiduna khangankhi amadi more gate number 2 Indo Myanmar friendship gate su election ga mari lenana thingzinkhre amaromda चटलिबा था सिगी तरानिथोइदा बॉर्डर असि नोंगमखा खांगलगा म्यांमार गी अचौबा कुमहै अमा ओइरिबा वाटर फेस्टिवल असिगा मरी लेनना तांग 19 दगी 33 फावबा नुमित मंगानी चुपना नामफालोंग कैथेल थोंगलोन गदौरी अमदी ngarang चांदल डिस्ट्रिक्ट हेडक्वार्टर दगी मागी पोलिंग मफम सिंगदा थारखरबा पोलिंग ऑफिशियल सिंग टेक्नोपोल डिस्ट्रिक्ट की ओइबा तोंगान मफम सिंगदा थुंख्रे निफु निथोय टेक्नोपोल कॉन्स्टिट्यूएंसी मोरे ब्लॉक की मनुंग चन्ना लैरिबा अरापा यावना तोंगान पोलिंग स्टेशन पुन्ना कुनिथोयदा मथौ तौगदौरिबा पोलिंग पर्सनल सिंग मागी स्टेशन सिंगदा थुंबा हौरे मोरे ब्लॉक ता पुन्ना वोटर लिसिंग 13 चनिपानगा निफु मरी बोट थादगदौरी मसिगी मनुंगदा नुपा वोटर लिसिंग 8 चहुंगा 19 अमदी नुबी वोटर लिसिंग 8 चमंगागा 13 ओइरी तोंगान पोलिंग स्टेशन सिंग याकोइबदा सेंट्रल पैरामिलिटरी फोर्स अमदी स्टेट फोर्स ना पामदबा थौदोक सिंग थोक्तनबा अमदी मिखलदा अकाइबा पिरक्तनबगिदमक ngak senbagi thabak kankhatre amadi mori ge koibada security forces singna khongna patrolling toina chatuna akanba cheksin tharang lokhatli hayengi mikhala sida technopol district asige koibada laiba polling mafam humdra rom asida bottom asing nupa nupi chawrakna lising nifu manga gi mathakta bot thadagadori अकन बचेक्सिन थरांग लौखतुना हयेंग पांगथोकदौरिबा अहानबा टांका के आउटर पार्लियामेंट्री मिखल के जिरिबाम असेंबली कॉन्स्टिट्यूएंसी की ओइनसु पाचाउदा लैबा डीसी ऑफिस तगी इलेक्शन असिगी मथौ तौगदबा पोलिंग ऑफिशियल सिंग ngasi ayuktagi इलेक्शन asida sizinagdaba EVM amadi मथौ ताबा मटेरियल सिंग चेक तौरबा मतुंगदा मागी पोलिंग स्टेशन सिंगदा खोंगसानबा हौनखरे हयेंग पांगथोकदौरिबा इलेक्शन असिगिदमक जिरिबाम असेंबली कॉन्स्टिट्यूएंसी असिगी ओइना नुपी पोलिंग ऑफिशियल तरा यावना पुन्ना पोलिंग पर्सनल चनी रोम मथौ तौरी निफु जिरिबाम असेंबली कॉन्स्टिट्यूएंसी की ओइना पुन्ना वोटर लिसिंग 19 चहुमगा हुमड्रा मापन्ना बोट थादनगदौरिबा असिदा नुपी वोटर मसिंगना लिसिंग 19 चनीगा 19 अदुगा नुपा वोटर मसिंगना लिसिंग 13 चामगा निफु मापन्ना बोट थादगदौरी पुन्ना पोलिंग स्टेशन निफु की मनुंगदा पोलिंग स्टेशन अनि अमदी नुपी की पोलिंग स्टेशन ओइरी मसिदा वल्नरेबल ओइबा पोलिंग स्टेशन अनि क्रिटिकल ओइबा पोलिंग स्टेशन अमा यावरी ngasi chatkiba polling official sing asigi manungda polling station 40/16 boroi khal amadi 40/17 babu khal asida hida tonglaga chatpa mafam sing su yauri housing haki mamangda polling station singda polling personal sing su thungba yauna khre pangthokadoriba election asibu soingam thoktanaba Manipur state forces amadi central force sing seasonary अमरोमदा हयेंग पांगथोकदौरिबा अहानबा तांका की आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी ST मिखल की हयेंग अयुकी पुंग 8 तगी हौदुना नुमिदांग वाइरम पुंग 3 फावबा बोट थादनगदौरिबा सिदा तंपाक के डिस्ट्रिक्ट अहोम थौबाल काकचिंग अमदी जिरिबाम यावना चिंगी डिस्ट्रिक्ट तरुक चांदल उखरोल कांगपोपी सेनापति तमेंगलोंग अमदी चुराचांदपुर की अपुनबा वोटर लाख 10,19 सुपनगा मौद्रा मापन लैबगी मनुंगदा नुपा वोटर लाख 3,19 चमंगागा मरीफु हुमदोय अमदी नुपी वोटर लाख 5,15 सुपनगत 19 थर्ड जेंडर 13 लोइनना सर्विस वोटर दा नुपा 13 चामग हुमफुनिपान अमदी नुपी वोटर चहुमगा 10 बोट थादनगदौरी
Mikhal asida mathau tawgatoba polling personnel sing amadi security personnel sing ngasidagi masa masagi polling station sing da chanakre. Thawbal amadi Kaching district ke oinasu ngasi ayuk pung nipan dagi hauduna polling personnel sing amadi security personnel sing masa masagi polling station sing da DC office Thawbal gi complex dagi chanakre. Mikhal asida Thawbal amadi Kaching district ke oina apunbo voter lakh ani lising taraga chatret kan nifu nipan laibagi manungda nupa voter lakh ama lising amaga chatruka humdra tarok nupi voter lakh ama lising mapan supnatagi humfuni thoi amadi service voter nupa nupi punna lising ani chatruka yankhai mapan na bot thadanagadori. Mikhal asida polling station amada civil personnel manga amasung security personnel manga mathau tawgadori. Assembly constituency amamamda nupi sing khaktagi oiba polling station ani amadi model polling station amamamsu thamgadori hari. Chahi asigi oina Asia gi leibak nipan gi manungda leiba tongan ba lam kayada thoidok hendok laba miyoi lising ahum gi manungda khwaidagi faba miyoi chama khangatuna fongba Indian Book of Records 2019 edition da maming yawarkraba Thawbal wangmataba mathak leikai dagi mainam gitpu ngarang Thawbal da miyamna taramna okre. Haukiba chahi lising ani tara nipan gi 1 June da mainam gitna ahanbada minute amada 52 step push up Ani subada minute amada 19 muscle push up amadi ahum subada meter nipal wangba thauri anida subnatagi second taret dasmit mangada khutna kaba ngamduna Indian Book of Records chanba ngamkhibani. Record sing asige manungda 52 asdak push up in 1 minute asibo singthare haina sandok piduna sahi asige March tara mangada Bhopal gi Sant Hidaram Medical College ta pangthokiba awards holder gi night program amada phongkiba chahi asige edition da gate ki maming yawarkhibani. Gate Housing North Tripura gi Panisagar da leiba Regional College of Physical Education da Bachelor of Physical Education first semester tamli. Mahak mainam ingocha amadi chaubi devi gi machanupani. Gate na state level da table tennis, wushu amadi wrestling masana singda medal kaya fanglakhraba sanaroy amasu oiribani. Wangmataba Youth Club amadi Maira Paibina Sinduna, Thawbal Wangmataba Devi Mandapta Pangthokiba, Gate Pu Okpagi Thoram Maduda, Gate na Fongdolakpada, Mahak Makhatana Guinness World Records ta chanana bahona bagi pandam thamli. Miyam na thawna pibiu haina Fongdorakli. Citizenship Amendment Bill CAB Chanaba Yaroi Haiduna, North East Ladiba Miyamna, Sok Pasiva Yauna, Kongjang Kayamarum Changsinduna Lading Cherakta, National Political Party Amasu Oriba, VJP na Makoigi Manifesto da, CAB gi Warol Yarok Pasi Yabang Amloy Haina, Ningol Club Hairok na Fongdorakli. Ngasi Hairok ta Laiba, Ningol Club ki office ta Pangthokiba Paugi Mifam Amada, Club Asigi Publicity Secretary Ning Thousam Sanathoina Makataraduna. BJP na amuk hanna sarkar pairak labadi CAB chanagani haibasi prajamiyam gi yamna laibak thibani. Matam chupada CAB gi mayokta laigani. Hiram asigi matangda CSO sing amadi mahairoi lup sing na changsilakba khongjang khuding makta Ningol Club hairok nasu mapung fana sagotkani haikhi. Manifesto da yaw ba gap sana ngani ha se khoi Ningol Club na sunga yang da yaw so ngamoi makhata na masi khongjang da Ningol Club na aso ba khongjang changsin ngani. Paugi manak thana tembe bre matang logzare. Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Science stream, the Council of Higher Secondary Education, Manipuri Loba, Class 12 ki Parikha, 3rd position, Yumnam Devsit, 9th position, Akoijam Badal Singh, 9th position, Konika Nomaitem, 10th position, Asem Koronganba, 10th position, Laistam Ibova Maitai, 15th position, Haubam Arvind Singh, Amadi, 17th position, the Sagolsem Biki Singh Ne. Arts stream da Aniswa position Takraba Takhil Sangbam Sunaya Devi, 3rd position Yangkhom Gunchenba, 4th position Texan James Singh, 5th position Moirangthem Loya Ngamba, 7th position SS Obed Kharam, 8th position Takhilamam Ores Meitei. Separated boys and girls hostel. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities.
लागिबा लोक सभा मिखलदा अदोमगी ममल नाइद्रबा वोटपु मांगहनबीगनु अफवा मिरेप खनबीरगा मतम चाना लाक्पीरगा वोट थादबियु लैबाग सेंबदा सरुक यामिनसी ब्रेक की मतुंगदा मयाम अमुक हना तराम नोकचरी मखा ताबा पाउ पिजरी मणिपुर मियामना अखोई दे अपिकपा फुरुपनी मिसिंग याम्बा फुरुपसिंगना अखोई बु मांगहन खरगनी हाइदुना मतम पुमनमक्ता मिपाइरिबा सी सेंटर अमदी मणिपुरदा बीजेपी ना लुचिंगबा लैंगाक लैरिबा मखैदी अखोई आइडेंटिटी गाक्तुना थमगनी अमदी थमहन्नबा ngamgani haina चीफ मिनिस्टर एन बिरेन फोंदोखरे वाफम असी ngarang LJP अमदी VJP कुंट्रानी थोई वांगखेम असेंबली कॉन्स्टिट्युएंसी की इलेक्शन मैनेजमेंट कमिटी ने सिंधुना इनर मणिपुर पार्लियामेंट्री कॉन्स्टिट्युएंसी मिखलदा VJP की मिरेप ओइगदौरिबा RK रंजन की मिखल गबरी लेना चरांगपाट हाई स्कूल ग्राउंड दा पांथोखिबा नोंमगी ओइबा पॉलिटिकल कॉन्फ्रेंस दा फोंदोखिबने महोद फॉरेस्ट एंड एनवायरनमेंट श्याम कुमार मिनिस्टर कराम श्याम शिवसेना मणिपुर प्रदेश की प्रेसिडेंट टोम्बी कांता इनर मणिपुर पार्लियामेंट्री मिखलदा मिरेप ओइगदौरिबा RK रंजन अमदी अतई सकनाइरबा मियोय क्याना सरुक याखिबा कॉन्फ्रेंस अदुदा चीफ मिनिस्टर न मखा तारादुना प्राइम मिनिस्टर नरेंद्र मोदी अमदी अमित शाह न लुचिंबा बीजेपी लेंगाक असिना अवांग नोंबोक भारत लैबा मसिंग यामजदबा मेनलैंड इंडिया गा सक्चु मानदबा लोन लाइनिंग अमदी फिजे चक्चा मानदबा मियामगिदमक अखन्नबा केयर लौबम अदी मियामगिदमक खनबा लेंगाकने मरम अदुना अखोइबो अचौबा फुरुप सिंगना योसिनखिगद्रा हाइबगी किनिंगाई ओइदे हाइखि हुजिक लेरिबा प्राइम मिनिस्टर मोदी जी अमदी नेशनल प्रेसिडेंट ओइरिबा अमित शाह जी अवांग नोंबोक भारत की अवांग नोंबोक भारत लेरिबा मसिंग यामजदबा अदुगा मेनलैंड इंडिया का सु सक्सु मानदबा धर्म मानदबा लोन मानदबा फिजे चक्चा मानदबा सक्फम मानदबा कांग्रुप अखोई की दमकता अखन्नना केयर तोबा अखन्नना अखोई की दमकता नाक थोकननबा अखोई बु कंजननबा अखोई से प्रोटेक्ट तोबा अखोई से प्रिजर्व तोरगा मांगहनदन थमननबगे दम वाखलोन चेनबा एनडीए सरकार नि अदुना मतम पुनमक्ता अखोई अपिक जाति नि अखोई से मुट खरगद्रा मसिंग यामबसिंगना चासन खरगद्रा मसिंग यामबसिंगना अखोई लोइसन खरगद्रा ने कीरिबो वाखलोन दो आई कैन एश्योर अंटिल एंड अनलेस सुगुंबा बीजेपी लेड गवर्नमेंट सिना सेंटर द लेडिंग है मणिपुर द लेडिंग है मदुगी अखोई आइडेंटिटी दो मतम पुनमक्ता नागा थमगनी थमनबा ngамगनी हाइबसि मदे मयाम दा एश्योरेंस पिजे नोंग मपानबा सजीबु चेरावबगी नोंगानबा नुमिता यलहंगोइदगी हौना पांथोक्तुना लाक्लबा सिल हेनबा थौरम करिनो हाइबा ngasiगी मिरोलना खंगलक्तबगी थौरम सि खंगजिल हौननबा हाइदुना पांथोकपनी हाइना सना कोनुंग रॉयल काउंसिल गी हानगी माइचौ पुरल प्रोफेसर एनजी कांगजिया मंगांगना फोंदोखरे वाफम हौखिबा था सिगी तांग तरे चेरावबगी नोंगालकपा नुमिता इंटरनेशनल सलाई पुंसिफम ISP ना लमसांग इम्फाल वेस्ट लैबा फुरुप की सलाई पुंसिकोलदा सिल हेनबा थौरम थौगलदा पांथोखिबने महात्ना मखा तारदुना चेरावबगी मचल हारिबा पुया असिदा लायोइख्रबा इपा इपुसिंगना इदुना थंबिरमलबा लिखुल अदुदगी लौखचरगा सिलहेनबगी थौरम असि पांथोकपनी हारिबा थौरम असि ममांगैदगी नुमित मंगानी चुपना चथरमी सिनफम पोमनमक्ता लैरिबा मियोइसिंगना इसा इसागी सिनफमदा सिजनरिबा खुसुखुलाइना चैबी चैथेंग लैतनबा अमदी हेन मपांगल पिननबा थौरम असि ममांगैदा नुमित मंगानी चुपना इरात थौनिरमी तौबतबो नुमित मंगानी चुपना पांथोकपा ngamdabana नुमित अमा खक्ता ओइना थौरम असि पांथोकपनी ngasi gi थौरम असिदा पुथोकलिबा खुसुखुलाई असि मपुंग ओइना लायोइख्रबा अहलसिंगना सिजिनरंबा समु फाननबा खुलाई लंबू कै अमदी सवोम्बु लाइना माइथीबा पिबा ngamlaba हुइतेम याउना लांगसोय ताबु येथांग ओइथांग तेंदोइना चिंगबा सिंगपुमना मक्की महुत सिंजरगा थौनीबनी हाइबा वाफम कया फोंदोरखे सालान तंबा थांगता तंबा हुयेंग लालोन तंबा मुना तंबा कौजोंग तंबा सरी सराक तंबा साजेन तंबा चिंखेरोल चोंगना सानबगी साजेन मयाम अमा तंबा पुरमासे मसिगी खुजु खुलाइगी महूत सिलगा सिदिसिदा लैरिबसि सा फानबा असिदा लैरिबा मताय याम वांग वा मपम मसिनरगा थमिबा गनोसि लंबू हाइबा कै फानबसि खुलाइ अदुनि सिना समु फानबा खुलाइ अदुनि लांसोय हाइबदुनि
sisu makok se tekre sang mani yamna aina phangma matam makok teme adu je phawde aina phangma nimit gi lengdana thame sina samu phana ba langsoi ba khulai dun adu si ningthau chatpa matam da masi amanba tagi makok amakhak ne masi paira chalagadi yekna ba jingda lakchaba ngamda asang lambu gi manakta thamiba keno si asina huitem kawe huitem si kwagi makuna su sabi yai singkap ki makuna su sabi yai masing yoba pona sabane ana koina singchan ba chaba matam da huitem ji pura chagane ada singji lengba ji huitem ji thonglaga singji mapulamana mangda mapulamana tungda lumba manhalaga lengma ji thamaga lakane ba ada kariguma sawonguma kayiguma na ti sada ba mi hatpa ngamba moina majinjak woithokpa ngamba achoba kayam sim than lerama kantadi sing ani je thamagi sing thadarani tungi sing thadarani aduga huitem je asina kai je pharam bane kai pharonda legre madudi checkup chong bana kai pharam da gi checkup ki marol ko le madu chonga kanda magi makhnaur kathor matana makhnaur lengna na bane makhnaur lengba ngam odrgana magi heart sida heart ma pa je si ma chongkhla matam madun thumna lengna ba mayang le yauna ba lengna ba thilo gadam wa gi manung asida ten gi tendong ka si nangan da po to ni asida yaw be ten jai me am si lan da sat uraba lan chapa matam da puru raba ten jai hu tairaba mayan machin da hu tairaba ngata ni sindam bai ni mayam si adi lan thang ni asida khamen chapa na pulli ba kan si lan thang ni masi lan tare lakshal uraba lan thang ni lan tare lakshal hoda masigi thang si pai da chatpa angam ba do sirak narakta solokta thawai lan pham tare ta thawai kalakpa lan thang aduni aina khoram jarga alaman jegi khuya khada aina khoram jarga aina ni jahubane Taupokpi haipok chingda laiba haipok lining thau laimarel gi nauna saba loiraba sanglen ngasi sangaduna miyamna khusinakre Thauramadu haipok lining thau laimarel thaugal lup ke secretary ningthem cha ongbi memcha laimana matam kayagi mamangdagi awaba kaya mayok na duna laklaba matung ngasi mai pakna imagi khubam masi mapung fana saba ngamba si miyamgi matingdagi ni haiki ngammaroidra haidana yamna wana khangamba ikai phiruk phumagadra laisangju saba horogo loisanba ngamdaba adagi aso open yawrakpa awaba mayam sida haidana khangakpadagi ngasidi kharasu pakthoe mayam tinbazu ngamme natki oiba culture gi oiba thangta adagi jagoi isai sugumba isai phu taret pukhalibajina aikhoigi ima leimaren taresi haipok jingda laisembi imagi laisirembi imagi turik tu khongdagi puthokhiba dugumba macha singni ngasi ikau khale laimaren phamba langdana ima taresina ngasi harau momon minok tamna kajarakpa aikhoi salai taretki chakthung phitungdraba sugumba awaba sigadaba nagadaba kayabu ima tare nani yai phathaujan birani haidan harau phawi aduga Tasigi Taramathoi amadi Taranipanda tangkak ani thongna pangthokadoriba 38 suba Lok Sabha mikhalgi mangoinana Manipur Police na laukhalakpa cheksing tharangi saruk am oina mayai kaba nisagi polang sing phagatpa leptre ngasisu porompat ke SDPO Sankarjit ki mining makhada haingang police na koirengai bazar da frisking amasung checking tawbada number thadaba Chevrolet car amada purakpa yungau liter chama kun phagatkhre Yamlaba yu konana faraba miyoi adugi mamingna ten subam tolen sing chahini fumathoi apokpa laikhidraba mangi sing kawe lamsang bazar dagini Yamlaba yu ngau sing adu koirengai da leiba excise ta sinaraba matungda fine oina lupa lising ani thiankhre haidi All Manipur Football Association na sinduna chatharakiba humfumathoi suba Sir Churachan Singh KCSI CBE Memorial Invitation Football Tournament lising ani taranipan taramapan gi final match ngasi Khuman Lampak Men Stadium da Sagolban United amadi Neroka FC ani na sanari ani suba half matung fawbada Neroka FC na Sagolban United pu Panjil manga sinoda yamna lakchana mangjil thari Hauzik Khuman Lampak Men Stadium da sanariba CC made final match ki Hauzik oriba saktam midyang taminasi Paugi marak thana tin mabre ama muklauzari
Masi thaudang yabagi khudamni masigi damak chawthokchai adom su vote thadabiyu thaudang yaba leiba macha ama oibiyu nupa khaktabu sagai lepkani haiduna chawthokchani hinglibasingse mama amana pokpani mama do nupi ne habase karmal nipa poksu nati ipa numanga tawdana arimada senting na bathabu aibu nangi angang lawnaba thamba miro senaba ngamdragana nupi ni kaidodoino khongbandra kaino hudok chu kaino piba amadi poktaba yadabane tawnariba mayam chi khangedana nasigi government sidi afaba mibu oirdi sel kaisu tingdrasu yare sel piba lobagi hainabido loi muthakre macha masugi ningba thungal loidoi oiradi kaido pokpiramino hadok yadro nang tamo khaktani nusidiye phai nang ngasi digi ai amon uni di khallu kadai chatoiba Pakistan chalaga society bomber oirga sirage kaino aidi nang pelo dida nang honari do hanbalai tana dum honaga dabane kidoroge nangi husiki wahaido karino khangdana thamoida pale lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taru ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobiba yagani akaknaba matam khara khakki oiba khudong chaba sing asi lobiranaba member singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com Haukiba numit kharani gi mamangda Nagaland ge Seri Angami amadi Sanchunoma Khulda Layong Khangdaba Lainana maram oiraga yumda yokba iroi kaya paktangna na sire oirakliba fibam asigi matangda mari leinaba loisangi makok thongba sing mafam aduda chatuna yengsinbagi thabak chathakre iroi sing adu aying asa ona bana maram oiraga thoglakpa layong na siba oigani haina fongdokpaga loinana makhata na yengsinbagi thabak chathakre Khunja Singh nadi Nagaland Laigakna awaba mayok nariba Khunja Singh gidamak hakchin na laude haina nungnangba fongdokre hauzik fawbuda iroi kuntra gi mathakta sikre kaya amana naduna leiri hairi Tha sigi taramathoida pangthokadoriba ahanba tangkaki oiba Lok Sabha amadi by election da political party ama oiriba NDPP na mekhalasi yamna santi oina ing tapna pangthoknabagi apamba fongdokibaga loinana maru oina election commission Nagaland Lainga ki loisang sing police amadi mari leinaba singna lokhatpam thokpa thaurang sing helna lokhatnaba mari leinaba singda wakat khre wakat asi ECI na lauthokiba chana kanglon gi mayokta atopa party singna pamdaba thawong kaya chatharakpadagini hairi Lakadoriba Lok Sabha Mikhalda Mirep Oinabagidama Congress President Rahul Gandhi Mangjaunana Kerala gi Wayan Assembly Constituency da Party Asigi Mirep Oinanaba nomination file tawkraba matung Uttar Pradesh ki Amethi Constituency da su Mirep Oinabagidama nomination file tawkre Mahaki Apokpi Mama Sonia Gandhi Mache Priyanka Gandhi Vadra amadi Manaunupa Robert Vadra nomination file tawbadu da sarugyakhe Rahul Gandhi nomination file tawkibaga loinana mahakpu saugatpa amasung Congress ki thomi kayana Amethi constituency ki tongan ba mafam singda road show pangthokhe Maduda Rahul Gandhi amadi mahaki imung manungi miyoi sing loinakhe adum oinamak UPA ki chairperson oiribi Sonia Gandhi di road show aduda sarukyakide ngasi phone kiba pauche singda kari maru oiba pau yaw kibage habdu mayam punami eng taminasi Lamjingba Times Manipuri yonthokduna afasfa CAB thamjilamba Congress ta bot piduna Manipur manghalagum se Tombi CAB sana hanbagi firep awang nongpoki miyambu karemnavani CAB gi mayokta lawkiba firep hongba leite main fact
Miyamgi khudongsadaba urubadagi civil service examination thakibani Susindra. Part C state thambiramba Congress na Manipur nungsiba sabase ikai. Radha Kishore. Sangai Express. Citizenship Amendment Bill. Mahiroi lup taruk na condemn taure. CAB gi mayokta chetna lepi. Congress ki firepti CAB sana handavani. Yalomi sing siba sangbiga langdai da thamle. Manipur da sana handanava clause hablakani. BJP khaktana aikhoi gi saktam ngak pangamgani. Chief Minister. Pongna firm. Lok Sabha Mikhal. Outer gi bot khomba loikre ngasi ga hayeng ga border thinga daure. BJP leiri makai apikpa furup singi saktam ngakani. Chief Minister. Congress na tauramba thavak khangde hairagade. Chief Minister wakal choire. Ranjit. Kaiku gi campaign da Khairamban Bazar mina krik krik ina kre. Huyen Lan Pau. Outer gi bot khomba gi matam loikre Indo-Myanmar border hayeng fawba thingkre. Benjamin Mate mirep ohenbigano haibo wakat yangsinava returning officer da khangan kre. Lamdam sigi yalomi singda singnavani manpack. CAB na lamdam sida akaiba lehendanava khongthang sing paikhalakani thajai. BJP. Rims na kunipan suba rankta leirakpa chauthok chaningai ni. Naharol gi thaukdang. BJP gi outer mirep Benjamin Mate disqualified taunava NPP na Chief Election Commissioner da wakat kre. Citizenship Amendment Bill North East ki miyam ga tanaraba matungda implement taugani. Kiren Rijiju. BJP gi lengak leiriba makai apikpa phurup singi masagi saktam ngak laga thamgani. Chief Minister. Sana laiva BJP gi manifesto da Manipur gi miyam tangdu leita nadre. Mamang da lokhiba warep hongba leite. Manpack. BJP boycott taure. Pam. North East ki miyam bu karem navani. Mahiroi Lup Singh. Isel Express. CAB sana hangani haivase ngasidi BJP gi manifesto dage mayek sengna khangle. Hemosandra. Congress na nation kan ngani hairaga leiwa ngak nava thamba nongmai faw hura laga lalhobada pisilli. Radha Kishore. Modi na Manipur gi miyam thoksade. Ireiwa. CAB sana handuna awang nongpo ki mising yamjadaba yellow mising muthatnava honare. Outer Manipur yauna ahan batangka ki bot khomba loikre. Mathau tawgadaba polling personnel sing khongsana kre. Yamlava WY tablet sing Jiribam police amadi narcotics na fagatle. Aroibada maroiba paw mukahna. Hayeng pangthokadoriba Lok Sabha gi ahan batangka kidamak polling personnel singna magi mathau tawgadaba mafam singda khongsanba hokre. Book of Records 2019 edition ge manung janma ngamkraba lamdam asigi sanaroi mainam gate miyamna harau tayamna oktuna poni thobakre. Amadi BJP ge manifesto da Citizenship Amendment Bill pass tawgani haribasi yabang amloi matam chupada CAB ge mayokta lepkani haina ningol club na fongdorakle. Howziki wenedi matang asida Manipuri Paulo Sinjare Paumiyang tabiriba mayam puno po ASHAPRIYA na mukana khurumjering.